ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯏꯇꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 535 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯠꯁꯤꯒꯤ ꯌꯥꯆꯪꯂꯛꯄꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯁꯥ ꯂꯥꯏꯉꯝ ꯑꯗꯨ ꯃꯁꯥ ꯑꯁꯣꯛ ꯑꯄꯜ ꯏ ꯊꯣꯛꯈꯤꯕꯗꯨꯅ ꯆꯣꯛꯊꯕꯗꯒꯤ ꯍꯦꯟꯃꯟꯅ ꯃꯍꯥꯛ ꯃꯁꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯛꯄ ꯐꯪꯗꯅ ꯂꯦꯜꯂꯦ ꯃꯈꯥꯗꯨꯗ ꯃꯥꯒꯤ ꯈꯨꯆꯤ ꯑꯀꯣꯟꯕꯤꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯉꯥꯜ ꯂꯥꯛꯄ ꯁꯅꯥꯒꯤ ꯃꯆꯨ ꯍꯟꯖꯤꯜꯂꯛꯄꯗꯨꯅꯤ ꯂꯥꯏꯉꯝ ꯑꯁꯤꯅ ꯋꯥꯅ ꯉꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯆꯤ ꯑꯀꯣꯟꯕꯤꯁꯤꯒꯤ ꯃꯇꯤꯛ ꯃꯤꯌꯥꯏꯁꯤ ꯑꯃꯨꯛ ꯅꯧꯅ ꯍꯤꯡꯀꯠꯂꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯣꯏꯔꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯁꯣꯛꯄ ꯐꯜꯂꯤꯕꯁꯤꯗ ꯇꯔꯥꯏꯅ ꯑꯗꯨꯃꯛ ꯑꯌꯥꯡꯕ ꯃꯇꯝꯗ ꯐꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯍꯥꯛ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨꯁꯨ ꯂꯩꯔꯥꯏ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯄꯤ ꯆꯗꯨꯝ ꯇꯥ ꯁꯥꯗꯨ ꯑꯔꯥꯝ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩ ꯅꯨꯃꯤꯠ ꯃꯍꯥꯛꯅ ꯅꯣꯡꯆꯨꯞ ꯆꯤꯡꯗꯣꯜ ꯄꯛꯅ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ ꯅꯨꯡꯁꯥ ꯃꯉꯥꯜ ꯄꯥꯊꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨ ꯈꯥ ꯋꯥꯡꯕ ꯌꯦꯡꯂꯤ ꯃꯍꯥꯛ ꯃꯁꯥ ꯑꯔꯥꯝ ꯈꯧꯔꯥꯡꯕꯇꯅ ꯊꯜꯂꯕ ꯃꯁꯥ ꯑꯁꯤꯗ ꯇꯣꯏꯅ ꯈꯜꯂꯤꯕ ꯃꯤꯄꯥꯏꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤ ꯅꯠꯇꯦ ꯐꯠꯇ꯭ꯔꯕ ꯈꯣꯌꯨꯝꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯌꯧꯅ ꯄꯥꯏꯔꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯗ ꯂꯥꯟꯗꯥꯁꯤꯜꯂꯛꯀꯗ꯭ꯔꯥ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯂꯥꯏꯉꯝ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯈꯤꯒꯗꯕꯅꯣ ꯃꯤꯄꯥꯏꯗꯕ ꯉꯝꯗꯦꯗꯣ ꯑꯩꯗꯤ ꯎꯔꯕ꯭ꯔꯥ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯁꯤ ꯆꯪꯈꯤꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯤ ꯅꯪꯕꯨ ꯌꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯀꯥꯈꯠꯄꯤꯔꯛꯂꯣ ꯀꯩꯗꯧꯕꯒꯤꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯂꯥꯏꯉꯝ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯈꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕꯁꯤ ꯀꯨꯠꯊꯕ ꯌꯥꯝꯅ ꯂꯨꯊꯕ ꯃꯐꯝꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯀꯩꯔꯦꯜ ꯀꯩꯖꯥꯎꯁꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯅꯥꯕꯁꯤ ꯐꯒꯠꯂꯛꯄ ꯉꯥꯏꯔꯕꯗꯤ ꯃꯄꯥꯡꯒꯜ ꯁꯨꯝꯊꯈꯤꯗꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯑꯩꯗꯤ ꯏꯁꯥꯗ ꯈꯨꯆꯤ ꯑꯀꯣꯟꯕꯤꯗꯨ ꯂꯣꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯗꯤ ꯀꯔꯤꯁꯨ ꯂꯣꯏꯅꯖꯕ ꯅꯠꯇꯦ ꯐꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯇꯨꯔꯦꯜꯈꯣꯜꯒꯤ ꯃꯥꯏꯀꯩ ꯇꯝꯖꯈ꯭ꯔꯁꯅꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯃꯗ ꯂꯩꯔꯒꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯨꯔꯦꯜꯈꯣꯜ ꯌꯧꯈ꯭ꯔꯕꯗꯤ ꯏꯌꯥꯝꯕ ꯃꯅꯤ ꯑꯃꯗꯤ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯇꯝꯗꯨꯅ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯄꯁꯨ ꯃꯌꯥꯏꯗꯅ ꯑꯩꯒꯤ ꯃꯔꯨꯞ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯅꯇꯥꯎ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯌꯥꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯅꯪꯅ ꯀꯟꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯔꯦꯜꯈꯣꯜꯒꯤ ꯃꯥꯏꯀꯩꯗ ꯅꯨꯃꯤꯠ ꯃꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯆꯪꯗ꯭ꯔꯤꯉꯩ ꯌꯧꯁꯟꯕꯤꯔꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯁꯛꯂꯕ ꯏꯌꯥꯝꯕ ꯃꯅꯤ ꯑꯃꯗꯤ ꯏꯇꯩꯃ ꯆꯤꯡꯁꯥꯡ ꯂꯥꯟꯉꯝꯕꯤꯗ ꯄꯥꯎꯗꯝꯕꯤꯔꯣ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯂꯤꯈꯨꯜ ꯂꯤꯍꯟꯕꯤꯔꯛꯎ ꯑꯩꯒꯤ ꯃꯔꯨꯞ ꯂꯣꯏ ꯂꯥꯏꯉꯝ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯖꯔꯣꯏ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯒꯨꯝꯕꯅꯤ ꯅꯪꯒ ꯂꯣꯏꯅꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯅꯪꯅ ꯐꯒꯠꯂꯛꯄꯗꯨ ꯉꯥꯏꯖꯒꯦ ꯑꯩ ꯂꯩꯔꯥꯏ ꯃꯊꯛꯁꯤꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯨꯝꯊꯖꯔꯛꯂꯒꯦ ꯀꯔꯤꯅꯣ ꯃꯄꯨꯡ ꯐꯥꯅ ꯋꯥꯈꯜ ꯃꯥꯡꯂꯕ꯭ꯔꯥ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯕꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎ ꯈꯣꯡꯕꯗ ꯏꯁꯥꯁꯤ ꯍꯨꯃꯥꯡ ꯇꯥꯔꯦ ꯄꯥꯡꯒꯜ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕ ꯇꯥꯔꯦ ꯑꯩꯒꯤ ꯃꯔꯨꯞ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯌꯥꯕꯤꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯃꯐꯝꯁꯤꯗ ꯑꯔꯣꯏꯕ ꯏꯍꯤꯞ ꯇꯥꯟꯈꯤꯕ ꯇꯥꯔꯦ ꯆꯠꯂꯣ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯅꯤꯗ ꯅꯍꯥꯛ ꯄꯥꯎꯁꯤ ꯇꯝꯂꯨꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯉꯝ ꯃꯍꯥꯛ ꯅꯤꯡꯁꯥ ꯁꯣꯔꯗꯨ ꯆꯥꯎꯅ ꯍꯣꯜꯂꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯏꯉꯝ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕꯤꯔꯝꯃꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯦꯡꯕꯤꯈꯤꯒꯅꯨ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯈꯣꯏꯗ ꯄꯥꯎꯗꯝꯖꯔꯨꯔꯒꯦ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯤꯀꯨꯞ ꯈꯔꯒꯤ ꯀꯥꯏꯅꯔꯁꯤꯀꯣ ꯁꯤ ꯍꯥꯏꯔꯒ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨ ꯃꯁꯥꯗꯨ ꯀꯨꯟꯅ ꯑꯗꯨꯃꯛ ꯄꯥꯛꯊꯔꯒ ꯂꯩꯔꯝꯕꯗꯒꯤ ꯇꯣꯜꯍꯥꯏꯅ ꯍꯧꯒꯠꯂꯛꯏ ꯃꯕꯨꯛ ꯑꯗꯨ ꯏꯆꯞ ꯆꯞꯂꯤ ꯀꯔꯤꯁꯨ ꯆꯥꯗꯕꯗꯒꯤ ꯑꯗꯨꯒ ꯁꯥꯡꯂꯕ ꯆꯥꯎꯔꯕ ꯇꯨꯔꯦꯜꯒꯤ ꯃꯔꯝ ꯇꯥꯔꯤꯕꯁꯤ ꯃꯁꯤꯒꯤ ꯋꯥꯡꯃ ꯑꯁꯣꯝꯗ ꯂꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯅ ꯃꯄꯥꯜ ꯀꯣꯏꯅ ꯆꯠꯂꯝ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯥꯏꯅꯈꯤꯕꯒ ꯅꯨꯃꯤꯠ ꯃꯍꯥꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯆꯪꯈ꯭ꯔꯦ ꯀꯩꯔꯦꯜ ꯀꯩꯖꯥꯎꯅ ꯇꯨꯔꯦꯜꯈꯣꯜꯒꯤ ꯃꯥꯏꯀꯩ ꯇꯝꯈꯤꯕꯗꯣ ꯂꯥꯏꯉꯝ ꯑꯗꯨ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯤ ꯏꯁꯤꯡ ꯏꯅꯩ ꯇꯥꯔꯕ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯂꯣꯡ ꯍꯤꯞꯂꯒ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯠꯆꯤ ꯑꯀꯣꯟꯕꯤꯗꯨꯁꯨ ꯀꯔꯤꯁꯨ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯖꯤꯜꯂꯛꯇꯕꯒꯨꯝ ꯇꯧꯏ
amuk-amukti karag-karag kapugum nga. Laingam masilda tapna soli ba. Ay kutsiya kon bisina ay buwaraw ramlad na. Mahak amukhan na mayay halak laroy da basa. Karisun na sung labataw na ay na. Mafamasita na laki pagi ay irani. Mapanggal matik ni ay kalabat hangyay. Miram lenda layram libat hangyay do dagi hena sao sang labat na. Shabu ka na yan tarak pada. Siram na dabat haway ay kutsiya kon bisina kanmani. Ay, 사실 sakam-naban chaklay haway. 혹시 suaw-ban na loy. Ay, doon na lang maki makut iye tango da su i hawalak pa na maki nga ko kangam na. Long na mafamadu da padrak ta makut iye tango da matawag mayay chap chana tamla. Wawa heman kiba na mak tumtagri. Lang masi mamit pang toy. Adupo mahak na hausik layram liba sini kada ino haibang mahak wakang lama pangjari mafam masibo wato na pajakreda masagi mafam ko ni magtap-tap pa iraging makut masayin masado karisu tawramdri mapanggal tik-tik laon hanang hipiyam na makong makut sida papang tabalay te chap-chap maki mamagi saong saban ni oy adupo maki makut iye tangda sigi ba kuchi akwan nito tiyawramdri Ay, karo. Ay, kutsiyo ko ang bido. Isayo si dikari siya tao talaga na. Ay, gimang dalay riba sibo. Sangbila to lapag pagpamatag sila. At humahawa sa atag kaya pay-pay mo'y layri. Panadong pare da. Ayun sila ba? Ay, ganasang sila ka kong raing ngiyat. Ang napamtaragang makot anin na get namlaga. Aram kaurang mo da kuk sila lagi hay na tsari. Kaya agi matik haon sa kraban. Lain. Mabukpe na sara matong laga to sit na nalektok na matong tap na hawalay kaya na tagi ako ay buto tiyeng matamda ay nalagay ba mapamsibo ima po ngay amok ta si Udri ako ay ba sila kupet kapet ngaan ba tanan ngum na mga kaya si Uri ba sinakari numit mahaki mga alak sila tanan ngum na kap na ngalak lima mga alasib Kana lay bagi mafamasida. Ama iba toleng masa laingam ni. Ay ginakta amuk ta sakmang tokpirak lo. Ay lambi ka ngaw ngare. Aduga ay yasa takpisa biriba ay gimang kinura tamam libas na kanano. Ay dan lao. Kana sa togakti. Ma matandagi konjel natta. Jiba pan ba amattagi makol taramde. Kana sulay de na. O ay na layram libasi hingsa ay tambasing na mapungpa na mangan takal lam laba mapamoy ram basuya ano po upal di arap-arap di hauring napi sanggu su ay na lay libasi hauring ako ay betuda mamit ato laksi ni iyeng matamda mahak na hausik layram liba mapamsi lampak ang oiram chawar ba hingsa ba amagi 콩군도 오해가 래. 콩군라 시수 나비노 샤오 상외 하고. 아도가 아꼬이다 마학나. 우팔로 오이는 우리 바신. 콩군 꾸타라 바시기 마다이다 하고 오이도나 래. 아이는 레이 바시 샤오라 뱅샤오게 콩군이되나. 아도니 마파마 시리가 ay sipurian ko limay kay tamnag iyamamani unarurogi hayum siraba hayum mak wakal oy na malang pana pai na bahaya basada panchong kat ado pai bang maramni kusiya ko ni masada loy na taban amay ba tolen gum masada tonga na matik may ayaw ba na timaki masada mapanggal pari ba sidi kusiya ko bisin na pibi bang ak nilay ay kusiya ko biyaw di ko ay pai bang amnoy ko ay ni hiblang liba mafam sige ako ay amok tamani yengi kusiya ko nito soy na tarang mani ay na mafam inapi marak adu da mama dan laingam madu yen laingam kutro marak pada ising socho law lainang oy karyoy taw ising do pop tim lay mamit kang singsi nga saydi gi mahak na uri ba taw kriba mayam adu mamang oy raga layram adu ga yam na ngak liba di laton tatak hilaga layram lay adu na sari buldi mahaki mamang da layram ba lay kompet pet laura ba laybak laymu lay thi na mamayam ka to sab oy ga layram machin ban ka to laybak laymu na puntay
makhut oye ani dun namchin sari boy laingam mami singlakpada mahak ti khangli laikhong gi mahau laikhong manam machin da namlakpadu da mamang da laikhom lam laga charuri haibad mathan na su hik na laingam adu pambai leitna kapchari aina tawri basi bukari karangi thaudu adano maram hoiraga pochi asida ahong batang gairaba ai karam nadi ahong ba oiroi mayai kallaba pangal kallaba hingsa badu mak lambanar hingsa bagi khutha khuyan thadu mak ngak lobagi mai maki ngasai mamangna tanan gumna kuphet kaphet ngale haiduna ukhibadudi maki khuchia kon bisu mangal khrap khap ngale badu madu oira boy amu ngalakpada mafam madu pungan ngano amu mambaduna pungmam pambai leite lai ngamado longna makhut laikhom itei rab oi thangmaduna mamai du khom hitna masanik pa makhai kap asomna kairel kai jaw do mak potha da makhai hau tha da amam mamal adu da lakpan mamin aduna di amam mase angan ba oin ujera basu mak lambi ka ngaunaram aina lakri ba lambi edu bo mai kai chum da barani aina mai ba tolengi masa lai ngam lehuri ba mapam du di chum tringna fo masum da lakpan alai wai do aina changshilore basibo umang moina tawi 사진하더라 되겠지 뭐니 아이 망다 아이나 라이리 뭐 마이가 이제 좀 땡나 망각 당갈 봐 마kai 시롱 반미신이 얘기가 라이리 버시 사진이 아랑카랑 버시 꼭나 람비슈 람비 오이레 뭐 시등 파르가 쏴르고 이게 판종시 사진들 마마이 당갈 봐 마kai 홀라운 농송은 없는 sensinti 가이레가 가이자오도 사진이 뭐 아랑카랑 뭐가 로이나 quite 간단하면 파르가 사동가 되다 못 잡아 방라바디 하이 놈이랑이 맞다 마뽕판 오시락라바니나 Taibang miyoy bagi tum na hip na matamatan. Sing manu lang lendi. Tangkay makke na mang kraba. Sing adugi sing mai do. Kangpok pik laba. Motai suday na raba unawa na kupsilaga sara badugi matay da pamna. Masa adugi may thong mo minu adugi yen. Mahang na may thali bani hayda na tawri badu su usan masi may rani. Kaya am ko'y nabusat lubinigi amuksin tawra na midang siya da thali. Amay batolen Sinabiram hiday pirol kaya zana masasibul lum na konsinbi masil da su ng siraba naw sumisay sakna masasibul naw tiembiri imagi pari tunglo ko imagi pari namay gi pamda kumbangam laroy da ba wahang kaya isagi mityeng asin hangliba imagi pari naray bagtida ko nang si Nahak puk panapa mahak na pawa nang yimay kay tamlak na mityang samkay biraktre. Hay masasib naw sumbi. Ado mahak na hausik hingli ba punsi mahing nasid. Tunggi punsi na kari oira kaduri ba hay basik. Nong tamamag na di kari ba tamli. Makoy na lay ba sing nasi. Sing mga simak tada mamangi matawag amok tamana da ba mao nga maurare sing manulang le na sing. Hay pita masa sum na yang thok lo matam mahang na uri ba siya sing makoy na lay ba sing nga sige sing mang hingsabi konggol pawat talo na lay ba do hingsabi konggol mayay adu magtada kari kumba arang ba potsak amakang mangaw na kapthok lag iba do madu het uri sing manulang le karam mataw no siya arang ba mangal manigong ba ma hingsabagi konggol tari ba mayay siya ngalagalay riba sibo ay mo manak siya kumtaraga iyeng basungam loy ni ipanggal diyaw di tawri si kamdaw niya siya nga nga si puraga pamlaga kumtaba di ay ngamloy ang si mafamasira tumlaban nina pising sige marakta lum na tambiram lagi aduga ay sa nga kisyo na kumtaraga yung luragi hay na ang do kangpok adugi kasil oiram na nawa na matag aduda piya do na paja na supsil lagi tambiram aduga mahak na mafam do digi usakang ba mapayalaga sa nga oy na sumak kumtarak lang sing adugi sing mang yor
हिंसाबगी खुंगुल अदुदा कुमथरकले ngali ba mangal tu ki mayai tamna asum sangsile irang langi mangal do manak ngak selak pakanda mamit aduna miteng mapa sum na samkhai ba ngamdri maramdi ma ki I nauri bani angang unakhi ba do sumangai ri bani na mami to makot na man khum mangal do mamit sang na ba haina ma dan sang manak yori sing manulang ne ma ki wakhol da kari mo paira kilok singa malai masina phana mani oiram labasyu natragana yayo oiraba mukta oiram labasyu ai ki taibam khut asina pairu thengba yaroi mangki gani adoi batar bani pare ai ilak liba phi asina phimal asina kupsalagi adu pharagi haya mage nakal yalak liba manchun raba phi motai sudai narabdo ha chatuk na put long na lang siya. Aduga makut aduna gate long na namin. Pare, awara pa layraroy. Isa kita ay na, tao pangam da layraroy. Hayar mas siya sa suot. Adu, maduhe kupsan makut na namlo badagi. Makpa madu pungmam. Angan ba mata okay. Tabal gi mga alsu, tashi krabanina. Pungmam. Sumlatang ngali ba hayo mo. Makising mga kangpo adud. Alhori ba, usan may rada mga. Makut aduna nambaga. Karigumba ma yaubra hayon phi mathak aduda koi mama kari su yaudi na masire kari boiram laga ba hujiki lamtik langba mangal adudi mani gi mangal di man kreda ira mani muktagi pari apa masida atuma kupsel laga laijara sino phi asi lokat aroi haing inong tay na ngala ba kana koro han mahak na hingarak lawa matam amuk kumtharak lagi yeng haidana maki senga adu pain amuk masana le hauri ba khangpok adu gi mathakta kakhat ka magna khangpok manakta yawra ko matam nani masada swai law karino ay hausi ta piyom laga thamlamba anga si lairamdre imagi thawai lakba imagi pari ay na koi titi koi kau kau masada akiba amsu pui matam koi na mahak na lai sing maya sida jiba pan ba sawa usye amadi keroi atai natan kana su wakhal lok sing thok pa jiba amata lai ta ado bu ngasi mang na yak tang kum tharu ba matam kakhalak pa masa manglam ba sida koi mama una wana ka do khokat tan tharo mara onar phi ka do lak nang thoga koi sai sani masa phang ba kau ba lai khangpuk adugi kasila du pham mami to ki ba mi yeng khangpuk adugi akoi bri yeng hing kak ai gi sapiyo ai adu pambai lei kari shu mangon samil sakina phau phangan gi da makong ting thok laga maya launa ka thok laga kaya da wana teng tha noi ba sing manu lang le adu kari karam mong na ma ki masashi lairam dribano hai bedudi mak wakhal lo singam da thokti mapu mak na kariba nong tham liba matam di mak le palai tan chaki aing sako ki matam oshila matam sil thangna ba sing dagi lamoina kapna laungna ba gi makhol tai nahan makhai ni lamoi sha hauna mong mari lamata na khong mari adu ngasi aing siri yamna hauna kapagi mong tawri ibado kawru mai kai yeng masani bagumna lamoi singa sina kapliba sing manu langle na su kapna ma tum tharu ro adu lamoi sing na khong la padigi mami chin adu yamna ngakliba mahang na mamit pangla ka matamda magi nong siraba thawai pari thawai lak pado magi tampak thakta lairamli mamit to tarang mamari yeng laga nung sina mama sida kon biyo hai bagi matago makut aduna lam laga makut masado jagoi sabugum hek konsin na mama sibu pambiyo lokat biyo hai na tawi pidi amada yoramdri imagi pari hayun konkat masado pai tap pai sina konsin birek mangnatre habidu khang pathok na khamba yadana thorak lima khomlang mak po inbina masado mahak nung sina maki manjun na phi singa duna kon singbi
ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤꯕ ꯇꯥꯝꯌꯥꯊꯦꯜ ꯈꯨꯜ ꯅꯧꯅ ꯐꯪꯖꯔꯕꯗꯨꯗꯅꯤ ꯏꯄꯨꯡ ꯈꯨꯗꯤꯡꯃꯛ ꯇꯤꯡꯅ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯂꯨꯁꯤ ꯑꯗꯨꯗꯤ ꯑꯍꯤꯡꯅ ꯊꯦꯡꯖꯤꯜꯂꯛꯄ ꯈꯨꯗꯤꯡ ꯃꯄꯨꯔꯣꯏꯕꯅ ꯅꯍꯥꯟꯇ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯍꯥꯏꯈꯤ ꯁꯣꯟꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯅ ꯃꯇꯣꯝꯗ ꯊꯃꯣꯏꯗ ꯑꯣꯝꯆꯥꯛꯅꯅ ꯁꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯀꯔꯝꯕ ꯃꯄꯨꯔꯣꯏꯕꯗ ꯅꯣꯡꯃꯇ ꯑꯀꯥꯏꯕ ꯆꯠꯇꯕ, ꯃꯄꯨꯔꯣꯏꯕꯒꯤ ꯌꯥꯅꯕꯗ ꯆꯠꯄ, ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯅ ꯇꯣꯉꯥꯟꯕ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯃꯍꯥꯛꯄꯨ ꯈꯪꯍꯜꯂꯝꯗꯕ ꯃꯍꯥꯛꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯗꯨꯃꯛꯅꯤ ꯂꯨꯁꯤꯗ ꯊꯣꯛꯂꯤꯕ꯫ ꯂꯨꯁꯤꯗꯣ ꯃꯍꯥꯛ ꯅꯥꯀꯜ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯁꯦꯠ ꯌꯦꯠꯂꯣꯝꯗ ꯑꯃꯨꯛ ꯁꯦꯠ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯂꯤꯕꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂ ꯀꯛꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯀꯣꯛꯇꯨꯁꯨ ꯆꯤꯛꯏ꯫ ꯃꯈꯣꯜꯗꯤ ꯊꯣꯛꯍꯟꯗꯅ ꯃꯈꯣꯡ ꯑꯅꯤꯃꯛꯇꯣ ꯀꯣꯟꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯈꯨꯗꯨꯗ ꯁꯧꯅ ꯀꯛꯂꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯆꯠꯂꯝꯂꯤꯕ ꯂꯤꯆꯠ ꯑꯁꯤꯕꯨ ꯀꯔꯤꯅꯤ? ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯀꯥꯏꯅꯕ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯗ ꯃꯔꯤ ꯊꯝꯂꯨꯔꯤꯕ? ꯃꯍꯥꯛꯅ ꯇꯣꯉꯥꯟꯕ ꯃꯆꯥ ꯑꯃ ꯄꯥꯝꯕ ꯇꯥꯔꯕꯁꯨ ꯑꯩꯁꯨ ꯅꯨꯄꯤꯅꯦ, ꯑꯩꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ, ꯀꯔꯤꯒꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯑꯩꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯋꯥꯈꯜ ꯁꯣꯟꯊꯅ ꯃꯍꯥꯛ ꯍꯤꯛ ꯀꯞꯂꯤ꯫ ꯑꯗꯨ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯅ ꯐꯔꯦ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯆꯠꯂꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯑꯀꯥꯏꯕꯁꯨ ꯇꯧꯔꯛꯇ꯭ꯔꯤ꯫ ꯑꯩ ꯍꯌꯦꯡꯗꯤ ꯅꯥꯈꯩ ꯁꯦꯡꯂꯒꯦ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯗꯨ ꯂꯧꯕꯤꯔꯨꯁꯨ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯁꯤ꯫ ꯀꯔꯤꯒꯤ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯕꯤꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯁꯤ ꯃꯉꯣꯟꯗ ꯍꯥꯏꯔꯒꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯍꯧꯅꯗꯦ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯕꯅꯤ ꯍꯥꯏꯗꯅ ꯂꯨꯁꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯆꯥꯎꯕ, ꯃꯄꯨꯔꯣꯏꯕ ꯅꯤꯡꯕ, ꯑꯃꯒꯤꯁꯨ ꯈꯟꯕ ꯃꯍꯥꯛ ꯑꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕ ꯆꯣꯛꯊꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯅ ꯃꯍꯥꯛꯁꯨ ꯄꯣꯊꯥꯕ ꯊꯦꯝꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯅ ꯈꯜꯂꯝꯂꯤꯕꯗꯨꯒ ꯂꯨꯁꯤꯅ ꯈꯟꯗꯣꯛꯂꯤꯕꯁꯤꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣ? ꯇꯣꯂꯦꯅ ꯂꯨꯁꯤ ꯑꯁꯤꯅ ꯈꯪꯈ꯭ꯔꯒꯗꯤ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯒꯅꯤ ꯈꯜꯂꯤꯕ, ꯑꯗꯨꯕꯨ ꯃꯗꯨꯃꯛ ꯂꯨꯁꯤ ꯑꯁꯤꯅ ꯈꯟꯗ꯭ꯔꯤ꯫ ꯇꯁꯦꯡꯅ ꯑꯃꯥꯏꯕ ꯇꯣꯂꯦꯅ ꯂꯨꯁꯤ ꯑꯁꯤꯕꯨ ꯐꯠꯇꯅ ꯈꯜꯂꯨꯕꯒꯤ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯗ ꯐꯥꯎꯒꯗꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯂꯨꯁꯤꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯗꯤ ꯆꯞ ꯆꯥꯕ ꯑꯃ ꯇꯣꯂꯦꯟꯗ ꯍꯥꯏꯒꯗꯧꯔꯤ꯫ ꯅꯨꯡꯉꯥꯏꯅ ꯈꯣꯝꯂꯦꯟ ꯇꯨꯡꯅ ꯂꯣꯏꯅꯃꯛ ꯇꯥꯟꯅꯈ꯭ꯔꯦ꯫ ꯂꯨꯁꯤ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯏꯁꯤꯛ ꯍꯨꯜꯂꯕ ꯁꯤꯡꯂꯥꯏꯁꯤꯡ ꯐꯥꯎꯕ ꯈ꯭ꯔꯣꯛ ꯈ꯭ꯔꯣꯛ ꯅꯥꯈꯣꯛꯅ ꯎꯈꯣꯡꯗ ꯎꯌꯥꯗ ꯇꯨꯝꯅꯔꯤꯕ ꯈꯨꯜ ꯂꯩꯔꯤꯕꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕꯗ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯨꯔꯦꯟ ꯇꯔꯨ ꯇꯔꯨ ꯇꯦꯡ ꯇꯦꯡꯅ ꯃꯈꯣꯜ ꯊꯣꯛꯅ ꯆꯦꯜꯂꯤꯕ ꯏꯄꯥꯛ ꯏꯁꯤꯡ ꯂꯛ ꯑꯗꯨꯗꯒꯤ ꯂꯥꯏꯖꯤ ꯏꯁꯤꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯑꯣꯡ ꯁꯕꯥꯜ ꯑꯃ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯤꯒꯤ ꯁꯕꯥꯜ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯁꯥꯗꯒꯤ ꯏꯁꯤꯡ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏꯁꯨ ꯇꯥꯏ꯫ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗꯒꯤ ꯀꯥꯈꯠꯂꯛꯏ꯫ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯏ ꯀꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯥꯏꯖꯤ ꯏꯁꯤꯡꯒꯤ ꯁꯛꯇꯝ ꯃꯑꯣꯡ ꯃꯇꯧꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯃꯥꯜꯂꯕꯁꯨ ꯃꯍꯥꯛꯅ ꯑꯁꯨꯃꯛ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯂꯩꯔꯤꯕꯁꯤꯒꯤ ꯃꯥꯏꯀꯩꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨ ꯖꯔ 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 ꯆꯦꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯇꯩ ꯃꯐꯝꯗꯗꯤ ꯍꯥꯏꯗꯣꯛꯇꯦ꯫ ꯀꯥꯈꯠꯂꯛꯂꯤꯕ ꯈꯣꯌꯨꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯃꯛꯅꯤ ꯏꯟꯅꯖꯕ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤꯗꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯈꯥꯡꯄꯣꯛꯁꯤꯡꯗ ꯇꯨꯝꯅꯔꯤꯕ ꯈꯥꯝꯕꯤ ꯃꯩꯔꯥ ꯑꯁꯦꯡꯕ ꯊꯥꯜꯂꯤꯕ ꯃꯗꯨꯁꯤꯡꯗꯨꯕꯨ ꯌꯦꯡꯅ ꯈꯨꯗꯛꯇ ꯃꯁꯛ ꯃꯇꯧꯅ ꯆꯪꯈꯣꯜꯂꯕꯤ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫
ꯃꯍꯥꯛꯀꯤ ꯏꯁꯤꯡꯒꯤ ꯁꯑꯣꯡ ꯁꯕꯥꯜ ꯑꯗꯨ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯝꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯔꯤ ꯑꯣꯏꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ. 이마기 파리 이몸사 와하바닥이 와레다 꼬나코이시 아이기 이사다 루똥 싱리 나우리다 아잇 아pan 아픈 오이람바 싱어드수 루똥 뿜나막 또레 나학나 생독비리 아이기 이팜다 아페인 바하이바도 오이라리 미가 라이가 삼나두나 이익나바 망한바 마탐니 마시 누미 시다기 나코기 쿨린 나시들 라이리바 군자싱 아시부 아이니 잉압톡나 ꯉꯥꯛꯄꯤꯔꯒꯅꯤ 이간톡나 간톡비라가니 ꯅꯨꯡꯁꯤꯗꯀꯣ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯍꯥꯏꯗꯅ ꯅꯧꯅ ꯈꯨꯟꯊꯣꯛꯂꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯍꯥꯏꯗꯅ ꯍꯦꯛꯅ ꯀꯞꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕ ꯑꯣꯂꯥꯡꯒꯣꯟ ꯁꯥꯎꯅꯕꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯑꯌꯤꯡꯕ ꯏꯅꯤꯜ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗꯣ ꯃꯄꯥꯡꯒꯜ ꯍꯥꯞꯅ ꯇꯨꯝꯍꯟꯕꯤꯔꯝꯂꯒ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯨꯔꯦꯜꯒꯤ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯂꯨꯞꯊꯈ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤꯗꯣ. ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ. ꯅꯣꯡꯉꯥꯜꯂꯛꯂꯤ. ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯩꯔꯦꯜ ꯀꯩꯆꯥꯎꯗꯣ ꯃꯍꯥꯛꯁꯨ ꯂꯝꯕꯤ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯔꯝꯕꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯍꯥꯛ ꯂꯝꯕꯤ ꯃꯄꯨꯡ ꯐꯥꯅ ꯈꯪꯂꯛꯂꯤ. ꯑꯍꯤꯡ ꯑꯁꯤꯃ ꯃꯍꯥꯛꯇꯤ ꯄꯨꯔꯦꯜ ꯈꯨꯜ ꯌꯧꯕꯒꯤ ꯃꯍꯨꯠꯇ ꯁꯖꯤ ꯑꯗꯨꯕꯨ ꯇꯥꯟꯅꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯈ꯭ꯔꯕꯅꯤ. ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯃꯃꯩ ꯊꯪꯗ ꯁꯖꯤ ꯑꯗꯨ ꯐꯪꯂꯗꯨꯅ ꯃꯍꯥꯛꯅ ꯁꯥꯗꯣꯡ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯔꯤ. ꯐꯅꯃꯛ ꯑꯣꯏꯔꯕꯁꯨ ꯁꯕꯨꯛ ꯅꯕꯨꯛ ꯍꯥꯏꯔꯦꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯋꯥꯈꯜ ꯈꯔꯗꯤ ꯃꯥꯟꯅꯗꯕ ꯇꯥꯕꯅꯤ. ꯃꯍꯥꯛꯅ ꯂꯥꯛꯈ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯂꯩꯍꯧꯔꯤꯕ ꯃꯔꯨꯞ ꯑꯗꯨꯒꯤ ꯋꯥꯈꯜ ꯃꯍꯥꯛꯇꯤ ꯄꯨꯡꯃ ꯁꯖꯤ ꯇꯥꯟꯅꯔꯤꯉꯩ. ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯂꯝꯕꯤ ꯀꯛꯉꯥꯎꯅꯕꯗꯣ ꯃꯍꯥꯛ ꯃꯐꯝ ꯈꯪꯂꯛꯂꯤ. ꯃꯗꯨꯗꯒꯤ ꯁꯖꯤꯒꯤ ꯁꯥꯗꯣꯡꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏꯃꯨꯛꯀꯤ ꯆꯥꯅ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯄꯨꯔꯦꯜ ꯈꯨꯜꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ. ꯑꯃꯔꯣꯝꯗꯅ ꯂꯥꯏꯉꯝ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯋꯥꯡ ꯃꯐꯝꯗꯨꯗꯒꯤ ꯉꯥꯟꯊꯣꯔꯛꯂꯕꯗ ꯃꯍꯥꯛ ꯃꯁꯥꯗ ꯍꯥꯏꯅꯤꯡ ꯁꯥꯏꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯂꯛꯂꯤ. ꯂꯩꯈꯣꯝ ꯇꯥꯈꯠꯇꯅ ꯆꯥꯁꯤꯟꯈꯤꯕꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯤ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯦ. ꯊꯨꯛ ꯂꯥꯎꯕ ꯂꯩꯊꯤ ꯂꯩꯅꯤꯡ ꯃꯅꯝꯅꯕꯨ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯕꯅꯤ. ꯃꯆꯤꯟ ꯃꯌꯥ ꯇꯦꯡꯊꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅ ꯇꯦꯡꯊꯣꯛꯂꯣꯏ. ꯂꯥꯏꯉꯝ ꯃꯁꯥꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ. ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯣ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯑꯣꯜꯂꯕꯅꯤ. ꯈꯣꯡꯁꯤꯅ ꯄꯨꯡꯁꯤ ꯁꯤꯔꯩ. ꯍꯌꯨꯝꯁꯤꯗꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗ ꯁꯤꯔꯤꯕ ꯀꯨꯠꯁꯟ ꯈꯨꯠꯁꯤ ꯑꯀꯣꯟꯕꯗꯨꯅ ꯌꯦꯠꯄꯒꯤ ꯃꯔꯝ ꯇꯥꯔꯤꯕꯗ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯀꯟꯅ ꯃꯨꯛꯂꯒ ꯈꯨꯠꯁꯤ ꯑꯀꯣꯟꯕꯗꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ. ꯍꯌꯨꯝꯁꯤꯗꯕ ꯑꯩꯒꯤ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤ ꯁꯥꯕ ꯄꯥꯡꯒꯜ ꯌꯦꯡꯉꯁꯤ. ꯅꯪꯅ ꯉꯝꯂꯦ ꯌꯦꯠꯁꯜꯂꯨ ꯑꯩꯅ ꯉꯝꯂꯦ ꯆꯤꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯩꯉꯝ ꯀꯟꯅ ꯆꯤꯡꯊꯣꯛꯂꯤ. ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯗꯣ ꯃꯉꯥꯜꯗꯣ ꯑꯗꯨꯗꯃꯛ ꯈꯞꯂꯤ. ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯆꯤꯡꯊꯣꯛ. ꯅꯨꯡꯁꯤꯗꯀꯣ ꯑꯩꯒꯤ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯗꯣ ꯇꯥꯡꯖꯤꯜꯂꯤꯕ ꯃꯔꯦꯡ ꯆꯠꯂꯤ. ꯉꯥꯏꯈꯣꯅꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯄ ꯌꯥꯔꯣꯏꯅꯤ. ꯏꯁꯦ ꯑꯩꯒꯤ ꯈꯨꯠ ꯌꯦꯠ ꯊꯪꯕꯁꯤꯗ ꯁꯤꯕꯁꯤ ꯅꯪꯅ ꯌꯦꯠꯇꯨꯅ ꯂꯩꯕꯁꯤ ꯌꯥꯝꯅ ꯋꯥꯔꯦ. ꯅꯪꯅ ꯀꯟꯅ ꯌꯦꯠꯁꯤꯟꯕꯅꯤꯅ ꯈꯨꯠ ꯑꯁꯤ ꯏꯆꯦꯟ ꯐꯠꯇꯅ ꯑꯩ ꯏ ꯍꯧꯔꯤ. ꯄꯣꯝꯕꯁꯤꯁꯨ ꯍꯟꯗ꯭ꯔꯤ. ꯑꯩ ꯈ꯭ꯋꯥꯡ ꯑꯁꯤꯗ ꯑꯣꯏꯅ ꯌꯦꯠꯂꯣ ꯍꯥꯏꯅ ꯃꯈ꯭ꯋꯥꯡꯗ ꯇꯞ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯗ ꯅꯞꯁꯟꯈꯤ. ꯖꯔ ꯍꯥꯏꯅ ꯃꯈ꯭ꯋꯥꯡꯁꯤꯗ ꯃꯔꯤ ꯌꯦꯠꯁꯟꯈ꯭ꯔꯦ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯗ. ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯁꯑꯣꯡꯗꯒꯤ ꯇꯣꯉꯥꯟꯕ ꯁꯑꯣꯡ ꯑꯃ ꯑꯣꯟꯊꯣꯛꯄ. ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯗꯣ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩꯒꯤ ꯂꯤꯔꯕ ꯃꯩꯇꯩ ꯃꯌꯦꯛ ꯄꯨꯌꯥ ꯃꯌꯦꯛ ꯑꯗꯣ ꯃꯗꯨꯅ ꯃꯔꯝ ꯇꯥꯅ ꯁꯅꯥ ꯃꯆꯨ ꯐꯨꯗꯣꯛꯅ ꯖꯔ ꯍꯥꯏꯅ ꯃꯉꯥꯜ ꯅꯥꯏꯅ ꯐꯨꯗꯣꯛ ꯍꯧꯔꯛꯑꯦ. ꯂꯥꯏꯉꯝ ꯉꯛꯄꯅꯤ. ꯀꯩꯅꯣ ꯑꯩꯒꯤ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯁꯤ ꯃꯉꯥꯜ ꯐꯪꯂꯛꯂꯤ. ꯑꯩꯒꯤ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯖꯤꯜꯂꯛꯂꯤ. ꯑꯩꯒꯤ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯖꯤꯜꯂꯛꯂꯤ ꯍꯥꯏꯗꯨꯅ ꯂꯥꯏꯉꯝ ꯃꯁꯥꯗꯒ ꯅꯥꯔꯝꯕ ꯄꯨꯝꯅꯃꯛ ꯆꯩꯅꯥꯒꯗ ꯈꯣꯡꯒꯣꯏꯅꯔꯝꯂꯒ ꯃꯁꯥꯗꯣ ꯍꯧꯖꯤꯛꯇꯤ 이칸 강호우가 하라오베이가 왜 레플락 막황 어시다 시키바다기다 고치야 건미시 하나기 마틱 매 뿜는 거 간젤락리 아두가 쿠닥 땅하고 팡 라이가 마키 마사 막황 막항의 시다라마도 제라제라 하이들 한깔락리 막굿 이에 당모두디 뽐뽐나 남보다 삐삐 나오나 레이람보도 마두기 다요나보다 제라제라 하이들 막굿 이에 당모도 마싱 오이는 온토라 막굿 오이 당모두디 사룩 아니 해너디 싸우
ꯂꯥꯏꯉꯝ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯈꯨꯇꯨꯝ ꯑꯆꯧꯕꯗꯣ ꯈꯨꯇꯨꯝ ꯇꯥꯔꯒ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯦ ꯑꯩꯒꯤ ꯈꯨꯠ ꯌꯦꯠ ꯊꯪꯕꯁꯤꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯕ ꯌꯦꯠ ꯊꯪꯕꯒꯤ ꯈꯨꯇꯨꯝ ꯑꯁꯤꯗꯤ ꯃꯁꯤ ꯉꯥꯏꯍꯥꯛꯇ ꯑꯣꯟꯊꯣꯔꯛꯂꯦ ꯆꯩꯅꯥꯈꯣꯜ ꯐꯈ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯈꯨꯠꯁꯤ ꯑꯈꯣꯟꯕꯤꯅ ꯉꯥꯛꯇꯅꯤ ꯑꯩ ꯈꯨꯠ ꯌꯦꯠ ꯊꯪꯕꯒꯤ ꯄꯥꯡꯒꯜ ꯑꯩꯒꯤ ꯈꯣꯡ ꯄꯨꯝꯅꯃꯛ ꯐꯔꯦ ꯁꯤ ꯍꯥꯏꯔꯒ ꯂꯥꯏꯉꯝ ꯃꯈꯨꯠ ꯑꯗꯨꯅ ꯐꯟꯇꯣꯛꯂꯒ ꯑꯌꯨꯝ ꯁꯤꯔꯕ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗꯒꯤ ꯂꯩꯈꯣꯝ ꯂꯩꯌꯥꯡ ꯏꯇꯩ ꯇꯩꯕ ꯃꯁꯥꯗꯣ ꯃꯂꯪ ꯄꯥꯅ ꯇꯥꯎꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗ ꯃꯃꯤꯠ ꯑꯗꯨ ꯁꯪꯇꯣꯛꯅ ꯌꯦꯡꯂꯒ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯁꯥꯐꯨ ꯀꯟꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯨꯊꯔꯕ ꯂꯩꯔꯥꯏ ꯑꯗꯨ ꯈꯨꯇꯨꯝ ꯑꯁꯤꯅ ꯀꯟꯅ ꯊꯤꯟꯕꯅꯤ ꯑꯉꯛꯄ ꯐꯪꯈꯤ ꯃꯍꯥꯛꯅ ꯈꯨꯇꯨꯝ ꯑꯗꯨ ꯀꯟꯅ ꯊꯤꯟꯕ ꯃꯇꯝꯗ ꯂꯩꯔꯥꯏ ꯑꯗꯨ ꯁꯤꯡꯀꯨꯞ ꯁꯥꯟ ꯖꯔ 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 ꯍꯥꯏꯗꯨꯅ ꯅꯤꯡꯈꯥꯏꯔꯛꯄꯅꯤ ꯂꯩꯔꯥꯏ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯄꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯏꯉꯝꯒꯤ ꯃꯁꯥ ꯇꯝꯅ ꯄꯥꯏꯊꯔꯛꯏ ꯂꯥꯏꯉꯝ ꯄꯥꯏꯊꯔꯛꯂꯤꯕ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯗꯨ ꯃꯗꯨ ꯐꯥꯎꯗꯣꯛꯅ ꯃꯂꯪ ꯄꯥꯗꯨꯗ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯄꯥꯏꯈꯠꯂꯝꯃꯤ ꯂꯥꯏꯉꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯍꯥꯛ ꯍꯥꯏꯗꯅ ꯅꯣꯛꯂꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯥ ꯄꯥꯡꯒꯜ ꯍꯟꯖꯤꯜꯂꯛꯂꯦꯗꯅ ꯀꯔꯤꯗ ꯂꯦꯝꯅ ꯃꯥꯡꯒꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯆꯥ ꯂꯥꯏꯉꯝꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯈꯪꯒꯅꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯏꯄꯥ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯒꯅꯤ ꯍꯥꯏꯗꯅ ꯂꯥꯏꯉꯝ ꯑꯁꯤ ꯍꯔꯥꯎ ꯊꯔꯥꯎꯗꯅ ꯃꯍꯥꯛ ꯍꯔꯥꯎꯏ ꯈꯨꯗꯛ ꯑꯁꯤꯗ ꯃꯍꯥꯛ ꯍꯔꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯆꯤꯡꯗꯨꯝ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯈꯨꯇꯨꯝ ꯑꯆꯧꯕꯗꯨ ꯀꯟꯅ ꯊꯤꯜꯂꯤ ꯑꯃꯨꯛ ꯊꯤꯟꯕꯗ ꯆꯤꯡꯗꯨꯝ ꯃꯆꯥ ꯂꯩꯔꯤꯕꯒ ꯏꯐꯨꯟ ꯇꯥꯅ ꯃꯆꯦꯠ ꯀꯥꯏꯕꯅꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯍꯥꯛ ꯀꯟꯅ ꯅꯣꯛꯂꯤ ꯂꯥꯏꯉꯝꯕꯗ ꯑꯌꯨꯝ ꯁꯤꯔꯕ ꯍꯥꯏꯗꯅ ꯈꯨꯗꯛ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯉꯥꯛ ꯆꯠꯈꯤꯕ ꯄꯨꯔꯦꯟ ꯈꯨꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯍꯟꯇꯛ ꯂꯥꯏꯉꯝꯅ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯉꯥꯏ ꯃꯍꯥꯛꯀꯤ ꯈꯨꯁꯤ ꯑꯀꯣꯟꯕꯤꯁꯤꯒꯤ ꯃꯇꯤꯛ ꯃꯤꯌꯥꯏꯁꯨ ꯇꯥꯡꯀꯛ ꯂꯩꯅ ꯀꯟꯈꯠꯂꯛꯂꯤꯕ ꯑꯣꯏ ꯀꯩꯔꯦꯜ ꯀꯩꯖꯥꯎꯅ ꯉꯔꯥꯡꯒꯤ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯄꯨꯔꯦꯟ ꯈꯨꯜ ꯌꯧꯗ꯭ꯔꯤꯕꯗꯣ ꯃꯍꯥꯛꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯄꯥꯏꯔꯛꯂꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎꯅ ꯂꯩꯃꯥꯏ ꯃꯈꯥꯗ ꯋꯥꯅ ꯆꯦꯜꯂꯤꯕꯗꯨ ꯎꯏ ꯂꯩꯃꯥꯏ ꯃꯈꯥ ꯇꯥꯝꯅ ꯃꯍꯥꯛꯅ ꯆꯧꯀꯅ ꯄꯥꯏꯊꯔꯒ ꯀꯩꯔꯦꯜ ꯀꯩꯖꯥꯎꯒꯤ ꯃꯃꯥꯡ ꯃꯈꯣꯡ ꯑꯗꯨꯅ ꯂꯩꯃꯥꯏ ꯆꯤꯠꯄꯒꯤ ꯂꯩꯃꯥꯏ ꯏꯐꯣꯜ ꯊꯣꯛꯅ ꯅꯥꯄꯤ ꯎꯄꯥꯜ ꯍꯧꯔꯤꯕꯁꯤꯡ ꯑꯗꯣ ꯄꯨꯡꯇꯨ ꯇꯨꯕꯅꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯣ ꯈꯨꯗꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯥꯏꯉꯝꯅ ꯃꯍꯥꯛꯅ ꯈꯪꯗ ꯊꯛꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯖꯔ ꯐꯥꯏ ꯂꯥꯏꯉꯝꯅ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗꯨꯅ ꯀꯩꯔꯦꯜ ꯀꯩꯖꯥꯎꯒꯤ ꯃꯔꯥꯏꯕꯛꯇꯣ ꯅꯝꯂꯒ ꯃꯉꯣꯟꯗ ꯆꯦꯟꯁꯤꯜꯂꯒ ꯁꯨꯖꯜꯂꯛꯀꯗꯣꯏ ꯇꯧꯔꯕꯗꯣ ꯃꯗꯨꯕꯨ ꯐꯥꯏ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯣ ꯍꯔꯥꯎꯅ ꯂꯣꯏꯈ꯭ꯔꯦ ꯂꯥꯏꯉꯝ ꯍꯥꯏꯗꯨꯅ ꯂꯥꯏꯉꯝꯅ ꯃꯍꯥꯛꯅ ꯆꯣꯡꯈꯠꯂꯒ ꯀꯣꯜꯂꯤ ꯂꯥꯏꯉꯝ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯣꯏ ꯊꯪꯕꯗꯨꯅ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨꯕꯨ ꯀꯣꯜꯂꯤ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯏꯉꯝ ꯀꯔꯤꯅꯣ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕꯁꯤꯕꯣ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯏꯉꯝ ꯍꯥꯏꯗꯅ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗ ꯍꯔꯥꯎꯅ ꯂꯥꯏꯉꯝꯒꯤ ꯃꯁꯥꯒꯤ ꯑꯀꯣꯏꯕꯗ ꯆꯣꯡ ꯐꯟꯗꯅ ꯇꯥꯎꯕ ꯍꯨꯏ ꯃꯄꯨ ꯅꯤꯡꯕ ꯑꯃꯒꯨꯝ ꯃꯃꯩꯒ ꯐꯔꯦ ꯍꯥꯏꯗꯅ ꯂꯥꯏꯉꯝ ꯑꯁꯤꯗ ꯑꯣꯏꯅꯖꯔꯤ ꯑꯁꯨꯝ ꯇꯧꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯆꯥ ꯂꯥꯏꯉꯝ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯆꯥꯎꯔꯕ ꯈꯣꯌꯨꯝ ꯍꯤꯡꯁꯥꯕ ꯃꯈꯨꯠꯇ ꯊꯥꯡꯌꯥꯏ ꯄꯥꯏꯕꯗꯨꯒꯤ ꯑꯀꯟ ꯃꯌꯥꯏ ꯀꯜꯂꯕ ꯃꯇꯤꯛ ꯃꯤꯌꯥꯏꯅ ꯐꯨꯊꯔꯝꯕꯗꯣ ꯃꯥꯒꯤ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯁꯤꯒꯤ ꯃꯇꯤꯛ ꯃꯤꯌꯥꯏꯁꯤ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈ꯭ꯋꯥꯡꯗ ꯂꯩꯇꯦꯡꯈꯤꯕꯗꯒꯤ ꯑꯃꯨꯛ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯊꯣꯏꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯀꯌా ꯊꯣꯛꯅ ꯍꯦꯟꯅ ꯀꯟꯈꯠꯂꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯔꯦꯜ ꯈꯨꯜꯒꯤ ꯃꯥꯏꯀꯩ ꯇꯝ ꯆꯠꯈꯤꯔꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯝꯗꯧꯔꯤ ꯅꯣꯡ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯂꯕꯁꯤꯗ ꯑꯍꯤꯡ ꯇꯨꯝꯗꯕꯣꯏ ꯇꯧꯕꯅꯤ ꯃꯆꯥꯗ ꯈꯨꯝꯂꯥꯡ ꯏꯟꯅ ꯆꯤꯡ ꯃꯅꯨꯡ ꯂꯥꯡꯂꯦꯟꯗꯨꯗ ꯇꯨꯝꯊꯈꯤꯕꯅ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯆꯤꯡꯃꯥꯏꯁꯤꯗ ꯐꯨꯖꯤꯜꯂꯛꯄ ꯃꯈꯣꯏꯅ ꯂꯩ ꯑꯪꯐꯧ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯨꯠꯆꯟꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇꯨꯗ ꯍꯔꯥꯎꯅ ꯃꯈꯣꯡ ꯃꯈꯨꯠꯀ ꯐ꯭ꯔꯤꯡ ꯀꯥꯎꯗꯅ ꯃꯃꯥ ꯑꯗꯨꯗ ꯂꯛꯅꯕꯣꯏ ꯀꯔꯤ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯃꯥꯒꯤ ꯃꯁꯥꯒꯤ ꯁꯥꯎꯟ ꯁꯕꯥꯟꯁꯤꯁꯨ ꯀꯌꯥꯗ ꯊꯨꯅ ꯆꯥꯎꯈ꯭ꯔꯤꯕꯅꯤ ꯊꯕꯛ 5 ꯁꯨꯔꯕ ꯑꯉꯥꯡꯒꯤ ꯃꯑꯣꯡꯅꯤ ꯆꯥꯎꯔꯤꯕꯁꯤ ꯃꯁꯤꯅ ꯇꯥꯛꯄꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯆꯤꯡꯃꯅꯨ ꯂꯥꯡꯂꯦꯟꯒꯤ ꯃꯆꯥ ꯑꯁꯤ ꯑꯔꯥꯏꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯆꯤꯡꯃꯅꯨ ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯛꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯃꯈꯩ ꯇꯥꯈꯠꯇꯅ ꯀꯞꯂꯨꯔꯒ ꯑꯍꯤꯡꯁꯨ ꯀꯌꯥ ꯇꯨꯝꯂꯨꯗꯕꯒꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯅ ꯃꯔꯥꯏꯕꯛ ꯑꯃꯗꯤ ꯃꯁꯥ ꯁꯤꯟꯕꯗꯨꯅ ꯑꯃꯨꯛꯇ ꯑꯣꯏꯕ ꯆꯨꯞꯂꯤ 이마기 버려야 ngarangi nang numidang aduda mahangan imadi kaya kapluwe singa sidine ima kumthadaba yadabani singa sigi singmangda lairiba sikarino haidun yenglugadabani adubu isari thamnamlaroi mayang siri kanglaba saruna unsa kuplaba chingmanu langle
와라버수 와 굼타다버디 야데 마사수 탐람바 야데 하이는 만준나라바 피싱은 나홍 사나 마사로 탁 라칼라마 탁 예찰라가 카르 짜우바 생각 마 빠이 마콩도 시타드나 바하이는 빠이는 마콩 마라 첸 굼타르랑 잉샤부기 콩고마야 열거 마탐나 피야도 나랑기 마타우금 랭는 레 피야도기 마나탐나 장실 앙앙아도디 아묵 또이바 만능갈라도 프링프링 쫑는 하라운 마콧 이에 당목이 쿠도미가도 쭉든 마틴 오로로 따는 마이통 마가 람나 레이강 랑부 아묵도 쫑거노니 이마하기 붕어 가다이데기 복버디 농니니다 nga이리 마샤시나 카야하다 투나 타모마리 망하기 앙앙 올리면 마시 신나바 와도리다 마시야 쇼응우는 해낭보 아이들 마기 마콧든 앙앙아도기 마투는 뽀뽀 와이드는 타리 앙앙아도 수카라 컷랑바 앙앙 하이거든 아묵도 이버 쫑 마마기 마랭 바누데 마틴 오로로탄 마마기 마랭 바누데 수수 망아우 티라고 아빠도 수 망아우 티랍니 아이 땀은 논 타르가 이해도 답나 후갈락한 마탐들 우리 가리곰바 마옹아마다 아랑바 뽀삭 아마칵 레이람리바도 에 마랑디 아이니 핵 비시나 굽실라가 피탁시덕이 마와 마탐나 까리수 레이람기다바니 알라멀싱나 하이나바다 쏨미다나 싱마누 랑레나시 마망이 마탐다리 누피 아마 오이바기 다이방 미오이바 아마 오이바기 와칼록싱 마부디 마록싱 아마트 레이히바나티 아두 아마이바 또렌게 핵 학티나나 분시 마리 담키바미 굽투다기 땀나 다이방 미오이바 아마 오이바기 와칼록싱 마풍파나 한젤라키바 마두막 마항나 호식 마시올라 소리와 하이리 떠오리바 행리바 분시 마잉아시 마콧 이에 당고는 빠이가 lokal 앙앙아도 좀 많은 건데 프링프링 숑리 마마나 빠이칼라 이바두다 마미도 따랑따랑 빵라가 이 그리고 마시보 핵 이행보다서 우하야마고 말이 이랑 핵 랑라가 릭라이곰나서 안ong mapal 오고곰나서 타오 탐식 기모ong mataw sumali manong sida ilang nilang nasulay ang sagi mga sinapudora pa narang asidi kaya tuway na bulang din harang ay hindi pa sa nalang manisya ama buoy re pari bara pata bara sisi magi pari nang payusi ay makot masama maring saliba angang manangan kukulib dito sinakri angang sa madupay re maya na supule po taw masumtong sa ado nga mahak ada so makoy gilay ibang manjun na raba unawa na saraba kangpo ado da mukakati ado mahak na panglibasi asyam maposyak amani nati mafamasida kungul taramlibi hingsabadugi mahagi tawai pungni mahak na panglibasi ado mahagi asida kungul taramlibi hingsabasi karamba hingsabano haibadi singmanu langlena wakal oiro nati mahak na layba singasiw tangkai thugairam kiba hingsabadugi kungul nati singnung kulgi kamrang na layba singma pungthu thugairam ba layay paiba matik mayay kallaba hingsabadugi kungul hingsabadugi thawai pungni mahak na panglibasi hingsabadugi thawai mi masida phasin punsilaga layliban thamliban asigumna miram lena sida 사퐁라키바 행사바 따라 머리시기 타와이뿡 암몸디 레이리베 아두부 레이 바이바 고염라이기 타와이뿡 마시리 학상기 통 가야 빨리바두디 학상기 통 아마데기 지타 난 타오두나 타와이 미렐 오이리바시 마기 콩골라 시막데다 타오 마시막 징문우 랑레나 와클 오이바나티 아두부 아마이바 돌렌 마학마 사막나 파우바 행사바 따라 머리시기 아시금나 타와이 뿡레이 하이베디 강슈 강문나티 아목다스 와칼 오이로바나트 행사버기 타와이 뿡아마 방리바 싱마누 랑리 마사막드다 파현 지나크리바시 마시네 까리 감도우바 폴 방락카도리브라 아유키 마타마시다 나칼라마로엄드나 아무 감다운 부레어 콜디 여우라라바니 라잉암마마디 kairal kai saudasu adu langam gi honglak liba oiram liba phil madu ubada amuk toiba khunja sing adudi makla ka nikpa makhaya ki bu phangmani mani adudi harau wedra natragan karibu haige da mono haipum khangbi manaw mi pasida suwara ubani usena da khangshena da sadana pai thok tone lei
ꯃꯄꯤꯁꯤꯅꯥꯗꯨꯗꯤ ꯂꯥꯏꯉꯝꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯏꯄꯣꯝ ꯄꯣꯝꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯥꯛꯄꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥ ꯀꯩꯅꯒ ꯆꯤꯛꯂꯛꯄꯔꯥ ꯍꯥꯏꯗꯅꯁꯨ ꯍꯪꯉꯤ ꯂꯥꯏꯉꯝ ꯅꯪꯒꯤ ꯅꯈꯨꯠ ꯌꯦꯠ ꯊꯪꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯆꯥꯎꯕꯁꯤꯕꯨ ꯑꯣꯏ ꯊꯪꯕ ꯁꯤꯒꯨꯝꯕ ꯑꯅꯤꯃꯨꯛ ꯆꯥꯎꯏ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯈꯣꯏꯅꯤꯡ ꯊꯧꯅꯒ ꯆꯤꯡꯂꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯁꯤꯡꯂꯤꯁꯤꯡꯁꯤꯁꯨ ꯐꯟ ꯆꯣꯡꯊꯣꯛꯅ ꯂꯩꯔꯤꯕꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯕꯤ ꯅꯨꯡ ꯑꯔꯤꯕꯒꯤ ꯁꯛꯇꯝꯕꯨ ꯃꯥꯜꯂꯤ ꯀꯥ ꯍꯦꯛ ꯂꯥꯎꯔꯗꯅ ꯀꯤꯕꯨ ꯀꯤꯖꯩ ꯃꯁꯤ ꯌꯥꯔꯕꯗꯤ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯀꯣ ꯂꯥꯏꯉꯝ ꯅꯪ ꯆꯤꯡꯁꯥꯡ ꯂꯥꯟꯉꯝꯕꯤꯗꯨꯁꯨ ꯉꯥ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯌꯥꯗꯅ ꯆꯠꯈꯤꯕꯗꯨꯒꯤꯗꯃꯛꯇ ꯄꯦꯟꯗꯅ ꯐꯣꯡꯗꯣꯛ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯉꯝ ꯑꯁꯤ ꯐꯠꯇꯕ ꯈꯣꯌꯨꯝ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯁꯜꯂꯝꯂꯒꯅꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯀꯤ ꯐꯤꯕꯝ ꯑꯁꯤ ꯍꯥꯏꯗꯅ ꯉꯥꯡꯅꯩ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯒꯤ ꯐꯤꯕꯝ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯃꯥꯟꯅꯗꯦ ꯑꯇꯣꯞꯄ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤꯡ ꯀꯨꯆꯨ ꯀꯨꯃꯦꯟꯗꯨꯗꯤ ꯁꯅꯥ ꯃꯆꯨꯕꯨ ꯉꯝꯖꯕꯅꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯁꯤꯗ ꯑꯣꯏꯔꯝꯂꯤꯕꯁꯤꯗꯤ ꯉꯥꯡꯂꯩꯅꯕꯣꯏ ꯃꯨꯔꯩꯅꯕꯣꯏ ꯇꯧ ꯂꯥꯏꯉꯝ ꯑꯗꯨꯗꯤ ꯑꯄꯤꯁꯅꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯅꯣꯛꯄꯗꯤ ꯉꯝꯗ ꯃꯇꯩ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯁꯥꯎꯔꯤꯕꯗꯨ ꯃꯌꯥꯝꯕꯒꯤ ꯃꯈꯣꯡ ꯈꯨꯌꯥ ꯈꯥꯗ ꯆꯪꯂꯒ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯑꯣꯏꯅ ꯆꯥꯎꯔꯕ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯃꯔꯥꯏꯕꯛ ꯀꯞꯅ ꯇꯥꯃꯅꯤ ꯅꯅꯥꯎ ꯂꯥꯟꯖꯈ꯭ꯔꯦ ꯅꯅꯥꯎꯒꯤ ꯑꯁꯥꯎ ꯄꯔꯩꯅꯕꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯤꯡꯂꯛ ꯃꯔꯛꯇ ꯆꯠꯆꯔꯨꯔꯦ ꯑꯗꯨꯕꯨ ꯏꯌꯥꯝꯕꯒꯤ ꯑꯃꯗꯤ ꯏꯇꯩꯃꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇꯗꯤ ꯈꯛ ꯆꯠꯆꯔꯣꯏ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯅꯥꯎ ꯅꯤꯄꯥ ꯂꯥꯏꯉꯝ ꯑꯁꯤꯕꯨ ꯆꯤꯡꯈꯠꯄꯤꯔꯒ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯤ ꯆꯤꯡꯁꯥꯡ ꯂꯥꯟꯉꯝꯕꯤ ꯑꯃꯗꯤ ꯑꯄꯤꯁꯅꯥꯁꯨ ꯃꯅꯤꯃꯛꯅ ꯃꯅꯥꯎ ꯅꯤꯄꯥꯁꯤ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯉꯥꯛꯄꯤꯕꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ ꯆꯤꯡꯁꯥꯡ ꯂꯥꯟꯉꯝꯕꯤꯅ ꯑꯗꯨꯅꯤꯗꯅ ꯅꯆꯤꯟ ꯅꯅꯥꯎꯗꯒꯤ ꯍꯦꯟꯕ ꯂꯩꯄꯣꯠꯇꯦ ꯏꯕꯨꯡꯉꯣ ꯂꯥꯏꯉꯝ ꯅꯌꯥꯝꯕꯁꯦ ꯍꯥꯏꯉꯝꯅꯤ ꯉꯝꯖꯗꯕꯅꯤ ꯏ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯏ ꯄꯨꯟꯗ꯭ꯔꯕꯁꯨ ꯃꯅꯥꯎꯅꯤ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯈꯟꯖꯔꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯨ ꯅꯪꯁꯦ ꯏꯅꯥꯎꯗꯨ ꯅꯠꯇꯦ ꯏꯆꯥꯃꯛꯅꯤ ꯈꯜꯂꯤꯕꯅꯤꯀꯣ ꯃꯃꯥ ꯄꯨꯟꯗꯦ ꯅꯆꯤꯟ ꯅꯅꯥꯎ ꯅꯠꯇꯦ ꯅꯇꯩꯃ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯍꯥꯏꯅ ꯍꯥꯏ ꯂꯥꯏꯉꯝ ꯏꯇꯩꯃ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕꯤꯒꯅꯨ ꯏꯇꯩꯃ ꯅꯅꯥꯎ ꯑꯩꯗꯤ ꯏꯌꯥꯝꯕ ꯃꯅꯤꯁꯦ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯗꯅ ꯈꯟꯖꯔꯤꯕꯅꯤ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯑꯗꯨꯝꯅ ꯐꯠꯇꯅ ꯈꯜꯂꯨꯕ ꯇꯧꯗꯦ ꯏꯇꯩꯃꯁꯨ ꯏꯃꯥꯃꯛꯅꯤ ꯀꯔꯤꯒꯤ ꯅꯅꯥꯎ ꯑꯩ ꯂꯩꯔꯤꯉꯩ ꯏꯌꯥꯝꯕ ꯏꯇꯩꯃꯅ ꯋꯥꯈꯜ ꯁꯣꯟꯊꯒꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯄꯥꯡꯒꯜꯒꯤ ꯆꯥꯡꯗꯒꯤ ꯊꯣꯏꯅ ꯁꯔꯨꯛ ꯀꯌꯥ ꯊꯣꯛꯅ ꯍꯦꯟꯅ ꯀꯟꯈꯠꯂꯕꯅꯤ ꯏꯌꯥꯝꯕ ꯃꯅꯤꯅ ꯑꯌꯥꯕ ꯄꯤꯔꯝꯗꯕꯗꯨꯒꯤ ꯃꯍꯩꯅ ꯑꯩꯒꯤ ꯏꯄꯥꯡꯒꯜ ꯑꯁꯤ ꯐꯪꯂꯛꯈꯤꯕꯅꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯁꯤꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯃꯌꯦꯛ ꯃꯀꯣꯏ ꯄꯨꯌꯥꯒꯤ ꯑꯔꯤꯕ ꯃꯌꯦꯛ ꯀꯌా ꯐꯟ ꯆꯣꯡꯊꯣꯛꯅ ꯈꯨꯠꯁꯤ ꯑꯀꯣꯟꯕꯤꯁꯤꯗ ꯂꯩꯇꯦꯡꯂꯤꯕꯁꯤ ꯌꯦꯡꯕꯤꯌꯨ ꯇꯥꯃꯅꯤ ꯑꯃꯗꯤ ꯏꯇꯩꯃ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠ ꯌꯦꯠ ꯊꯪꯕꯗ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯑꯣꯏ ꯊꯪꯕꯗꯒꯤ ꯆꯥꯎꯅ ꯄꯣꯡꯈꯠꯄꯒ ꯃꯥꯜꯂꯤꯕꯁꯤꯅ ꯃꯁꯤ ꯑꯅꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯧꯅ ꯐꯪꯖꯕ ꯏꯄꯥꯡꯒꯜ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯑꯃꯅꯤ ꯏꯌꯥꯝꯕꯒꯤ ꯌꯦꯛꯅꯕ ꯀꯌꯥ ꯇꯨꯝꯅ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ ꯏꯄꯥ ꯇꯣꯂꯦꯟꯒꯤ ꯃꯇꯦꯡꯁꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯥꯡꯕ ꯉꯝꯂꯒꯅꯤ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯩꯔꯦꯜ ꯀꯩꯆꯥꯎꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤꯕ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡꯅꯨꯡ ꯃꯥꯅꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟꯅ ꯇꯣꯞꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯃꯩꯇꯩ ꯀꯌꯥꯅ ꯈꯨꯟꯗꯥꯕ ꯂꯝꯗꯝꯗꯅꯤ ꯆꯥꯎꯔꯕ ꯁꯥꯊꯧꯕ ꯀꯧꯔꯤꯕ ꯈꯣꯌꯝ ꯂꯥꯏꯅ ꯃꯈꯨꯠꯇ ꯌꯥꯏ ꯈꯣꯔꯦꯝꯕ ꯁꯤꯡꯖꯪ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕꯗꯨ ꯄꯥꯏꯔꯦ ꯂꯦꯞꯄ ꯂꯩꯇ꯭ꯔ ꯃꯍꯥꯛꯅ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯂꯤ ꯃꯤꯆꯝ ꯀꯌꯥꯅꯤ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯈꯨꯜ 64 ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯇꯨꯝꯍꯜꯂꯤꯕ ꯃꯌꯥꯝꯁꯤ ꯁꯥꯊꯧꯕ ꯈꯣꯌꯝ ꯂꯥꯏ ꯑꯁꯤꯅꯤ ꯈꯨꯜ ꯈꯨꯗꯤꯡꯗꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅ ꯃꯄꯨꯡ ꯐꯥꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯁꯔꯨꯛ ꯇꯪꯈꯥꯏꯒꯤ ꯆꯥꯡꯗꯤ ꯈꯨꯜ ꯑꯃꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯍꯥꯠꯂꯤ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯀꯞ ꯂꯥꯎꯅꯗꯅ ꯃꯩꯇ꯭ꯔꯥꯕꯥꯛ ꯑꯁꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯀꯣꯜꯗꯨꯅ ꯊꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯏꯁꯣꯜ ꯁꯣꯜꯂꯕ ꯑꯌꯤꯡ ꯈꯣꯡꯌꯥꯡꯕꯤ ꯑꯃꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯉꯔꯪ ꯉꯥꯡꯕꯒꯨꯝ ꯉꯥꯡꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕꯒꯨꯝ ꯂꯩ ꯃꯤꯀꯣꯛ ꯃꯤꯔꯦꯜ ꯄꯨꯡꯃꯌꯣꯜ ꯁꯤꯔꯕꯗꯣ ꯃꯔꯝꯗꯤ ꯁꯥꯊꯧꯕ ꯍꯥꯏꯔꯤꯕ ꯈꯣꯌꯝ ꯂꯥꯏ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯒ ꯃꯥꯒꯤꯁꯨ ꯀꯜꯂꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯖꯔꯤꯕꯗꯨꯒꯗꯤ ꯂꯝꯕꯥꯅꯕ ꯌꯥꯗ꯭ꯔꯤ ꯃꯍꯥꯛꯅ ꯑꯗꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯠꯅꯖꯕꯒꯤ ꯃꯌꯥꯏꯅ ꯍꯥꯟꯅ ꯑꯍꯥꯟꯕ ꯃꯐꯝ ꯑꯁꯤꯗ ꯁꯥꯊꯧꯕ ꯈꯣꯌꯝ ꯂꯥꯏꯅ ꯂꯥꯟꯗꯥꯔꯛꯄ ꯁꯥꯐꯣꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤ ꯇꯨꯔꯥ ꯇꯨꯝꯅ ꯍꯥꯠꯄꯅꯤ ꯑꯗꯨꯕꯨ ꯃꯤꯀꯣꯛ ꯃꯤꯔꯦꯜ ꯄꯨꯡꯃꯌꯣꯜ ꯁꯤꯗꯕꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ
ꯈꯨꯜ 67 ꯃꯍꯥꯛꯅ ꯇꯥꯛꯇꯅ ꯇꯨꯝꯗꯅ ꯍꯜꯂꯛꯂꯤꯕꯁꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯇꯪꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯗꯤ ꯃꯍꯥꯛꯅ ꯀꯟꯖꯕ ꯉꯝꯖꯕꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯐꯝꯗ ꯃꯤꯀꯣꯛ ꯃꯤꯔꯦꯜ ꯄꯨꯡꯃꯌꯣꯜ ꯁꯤꯗꯕꯅ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯠꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯅꯥꯊꯩꯅ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛ ꯆꯠꯅ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯂꯨꯕꯁꯨ ꯉꯝꯗꯒꯨꯝ ꯇꯧ ꯇꯣꯂꯦꯟ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯊꯃꯣꯏ ꯂꯀꯥꯅꯨꯡ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯕꯨ ꯑꯗꯨꯃꯛ ꯀꯧꯖꯔꯤꯕꯅꯤ ꯑꯗꯨꯒ ꯇꯣꯂꯦꯟ ꯂꯥꯛꯇ꯭ꯔꯤ ꯇꯁꯦꯡꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯑꯁꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅꯁꯨ ꯀꯥꯏꯗꯅ ꯆꯠꯂꯤꯕꯅꯤ ꯇꯤꯛ ꯃꯤꯌꯥꯏ ꯂꯩꯔꯕ ꯈꯣꯌꯨꯝ ꯍꯤꯡꯁꯥꯕꯁꯤꯡ ꯑꯁꯤꯅ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯁꯥꯐꯣꯡꯂꯛꯄꯗꯤ ꯇꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯈꯔꯗꯤꯗꯃꯛ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯕ ꯇꯥꯕꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩꯁꯨ ꯉꯥꯛꯅ ꯆꯠꯆꯔꯤ ꯃꯤꯀꯣꯛ ꯃꯤꯔꯦꯜ ꯄꯨꯡꯃꯌꯣꯜ ꯁꯤꯗꯕꯁꯤꯅꯁꯨ ꯉꯥꯛꯅ ꯆꯠꯆꯔꯤ ꯁꯣꯔꯒꯤ ꯄꯨꯡꯐꯝ ꯌꯦꯡꯅ ꯇꯣꯂꯦꯟꯒꯤꯁꯨ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯇꯧꯖꯔꯤꯕꯅꯤ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯟ ꯈꯨꯟꯖꯥꯁꯤꯡ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯤꯕꯨ ꯃꯤꯁꯤ ꯃꯤꯅꯥ ꯍꯦꯛ ꯌꯥꯎꯈ꯭ꯔꯕꯗꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯑꯁꯤ ꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯁꯥꯊꯧꯕ ꯈꯣꯏꯔꯝ ꯂꯥꯏꯅ ꯃꯤ ꯑꯁꯨꯛ ꯍꯥꯠꯈ꯭ꯔꯤ ꯈꯨꯜ ꯑꯗꯨꯛ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ ꯅꯣꯡꯁꯥꯕꯁꯤꯡ ꯂꯥꯏꯅ ꯃꯍꯥꯛꯅ ꯈꯪꯖꯔꯕꯁꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗ ꯍꯥꯏꯗꯦ ꯁꯥꯊꯧꯕ ꯈꯣꯏꯔꯝ ꯂꯥꯏꯗꯨ ꯃꯤꯀꯣꯛ ꯃꯤꯔꯦꯜ ꯄꯨꯡꯃꯌꯣꯜ ꯁꯤꯗꯕꯁꯤꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯂꯝꯕꯥꯅꯔꯝꯈꯤꯒꯅꯤ ꯍꯥꯠꯄꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯇꯣꯂꯦꯟꯅ ꯈꯜꯂꯤꯕꯅꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕ ꯍꯥꯏꯗꯅ ꯃꯄꯨ ꯃꯍꯥꯛꯅ ꯁꯤꯟꯕꯤꯔꯛꯄꯅꯤ ꯃꯤꯀꯣꯛ ꯃꯤꯔꯦꯜ ꯄꯨꯡꯃꯌꯣꯜ ꯁꯤꯗꯕꯅ ꯃꯍꯥꯛꯀꯤꯁꯨ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯈꯣꯌꯨꯝ ꯇꯝꯊꯤꯔꯕ ꯁꯥꯊꯧꯕꯁꯤꯅ ꯁꯥꯐꯧ ꯀꯟꯅ ꯌꯥꯟꯊꯔꯛꯄ ꯌꯥꯏ ꯈꯣꯔꯦꯝꯕ ꯁꯤꯡꯖꯪ ꯑꯁꯤꯒꯤ ꯃꯊꯧ ꯑꯁꯤ ꯃꯍꯥꯛꯅ ꯊꯕꯠꯁꯨ ꯀꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯖꯟ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯌꯥꯟꯊꯔꯛꯄꯅ ꯃꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯊꯣꯛꯄꯗꯤ ꯉꯝꯗꯦ ꯆꯩꯔꯛ ꯑꯁꯤꯅ ꯃꯍꯥꯛꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯂꯝꯕꯤ ꯄꯤꯕꯤꯗꯅ ꯅꯥꯊꯩꯍꯟꯗꯨꯅ ꯍꯤꯡꯒꯗꯕ ꯃꯐꯝ ꯌꯦꯡꯍꯧꯔꯣ ꯍꯥꯏꯗꯅ ꯂꯥꯟꯆꯦꯟꯍꯟꯈ꯭ꯔꯤꯕꯅꯤ ꯑꯉꯛꯄ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯂꯝꯕꯥꯅꯔꯤꯕ ꯃꯤꯀꯣꯛ ꯃꯤꯔꯦꯜ ꯄꯨꯡꯃꯌꯣꯜ ꯁꯤꯗꯕ ꯃꯁꯥꯁꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯕ ꯑꯃ ꯅꯠꯇꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯃꯗꯨꯒ ꯀꯥꯎ ꯃꯈꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯒꯤ ꯈꯟꯗꯨꯅ ꯂꯝꯕꯥꯅꯔꯤꯕ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯁꯨ ꯈꯨꯇꯨꯝꯁꯤꯡꯅ ꯃꯌꯥ ꯀ꯭ꯔꯛꯁꯤꯡꯅ ꯈꯥꯡꯂꯤꯕꯅꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯀꯔꯤꯕꯨꯗꯤ ꯌꯥꯎꯕ ꯉꯝꯖꯔꯨꯕꯅꯤ ꯃꯆꯥ ꯃꯅꯥꯏ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇꯨꯅ ꯂꯣꯛꯇꯥꯛ ꯏꯄꯥꯛꯇ ꯆꯥꯝꯃꯒ ꯂꯨꯔꯕ ꯂꯣꯛꯇꯥꯛ ꯏꯄꯥꯛ ꯂꯩꯔꯤꯕ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯏꯅꯥꯡ ꯏꯅꯩ ꯃꯆꯨ ꯑꯣꯜꯂꯕꯅꯤ ꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯂꯦꯝꯂꯩ ꯉꯥ ꯐꯥꯎꯕ ꯂꯣꯡꯇꯥꯎ ꯇꯥꯔꯒ ꯁꯤꯕꯅ ꯀꯣꯡꯒꯥꯏ ꯑꯁꯦꯡꯕ ꯏꯁꯤꯡ ꯊꯛ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯉꯥ ꯀꯌꯥ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯏ ꯆꯥꯗꯨꯅ ꯍꯤꯡꯁꯥꯕꯒꯤ ꯃꯁꯛ ꯂꯧꯕꯁꯨ ꯌꯥꯎꯏ ꯄꯨꯝꯅꯃꯛ ꯄꯨꯡꯇꯥꯏ ꯇꯥꯏꯌꯣꯟꯅꯔꯤ ꯑꯣꯏꯔꯤꯕ ꯑꯗꯨꯕꯨ ꯏꯕꯨꯙꯧ ꯀꯧꯕ꯭ꯔꯨ ꯃꯍꯥꯛꯅ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯐꯥꯖꯤꯟꯕꯤꯗꯨꯅ ꯊꯝꯕꯅꯤꯅ ꯃꯍꯥꯛꯁꯨ ꯀꯔꯤꯗꯤ ꯄꯥꯝꯕꯩ ꯂꯩ ꯈꯪꯖꯕ ꯇꯥꯕꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯕꯨ ꯉꯥꯏꯖꯕ ꯇꯥꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯣ ꯃꯍꯥꯛꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯪꯂꯦꯟ ꯑꯗꯣ ꯇꯪꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯗꯤ ꯁꯥꯒꯠꯄ ꯂꯣꯏꯔꯦ ꯍꯩ ꯏꯇꯥꯎ ꯀꯥꯔꯣꯡ ꯐꯅꯗꯤ ꯐꯖꯔꯦ ꯍꯩ ꯏꯇꯥꯎꯅ ꯉꯔꯥꯡ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯄꯥꯟ ꯑꯍꯜꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯐꯖꯅ ꯁꯦꯝ ꯁꯥꯕꯁꯤꯅ ꯃꯑꯣꯡ ꯃꯔꯤꯜ ꯑꯃꯗꯤ ꯇꯥꯔꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨ ꯊꯣꯛꯂꯦ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯃꯌꯥꯏꯁꯤꯗ ꯃꯁꯤꯒꯤ ꯁꯪꯂꯦꯟ ꯃꯌꯥꯏꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯈꯨꯜ ꯉꯥꯛꯄꯁꯤꯒꯤ ꯃꯤꯇꯝ ꯑꯁꯤ ꯊꯝꯂꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯅꯨꯡꯇꯤ ꯆꯥꯒꯤ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯕ ꯑꯊꯤꯟꯄꯣꯠ ꯀꯥꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯕꯨ ꯏꯔꯥꯠ ꯊꯧꯅꯤꯔꯕ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯁꯨ ꯄꯦꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯄꯨꯝꯅꯃꯛꯇ ꯊꯧꯖꯥꯟꯕꯤꯔꯒꯅꯤ ꯑꯩꯔꯄꯟ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯀꯥꯔꯣꯡ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯋꯥꯈꯜ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯣꯁꯤ ꯑꯗꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯣꯡ ꯍꯥꯔꯤ ꯇꯣꯂꯦꯟ ꯑꯁꯤꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯅ